Good morning. Ngasigi yumza kaisa numit ko yumza kaisa numit ki card ki message hai pete ing minarase ko yumza kaisa numit se akhoi ki kaino harasine ko number ahamba ko number se 104 lere aduga color dana green gumba kai gumba adumana sine bibe ko aduga amuk sum chak thumo ko padana hai green elaichi ni khangde natraga khoi gi kaino marui haidi phadigom na papi na kupi gumba kai gumba le asangba machu gi pot se kitang ama mana ama kai ama mana thada bi ko chak thong matam da ko du dum leire ahamba da khoi card ki message yenga se ko kaino ge yumja kaisa numit ki aduga timing of haba sa pe yenga se ngasi gi oina timing of haba kai kai lege haba to adu dum su yemina rase ko adu sidagi 3 cards kitang lo those ko haidi nom gi khoina yeng ba du maina ko first card second card ko ahamba anishuba aduka ahum suba ko ahamba khanba nga yenga se ko ahamba khanba nga gi oina kari energies la ke do first card se khoi gi ko page of pentacles and like ko hadi page of pentacles se hadi kino ma ingon da hai tare ko hadi main oina paisa nung sagi oina harasna hadi ngasi thabak tong matam da khatang profit lak pa khop ko pisa changba oina oigani ko profitable oiba thabak tong matam da khudung jabo ma kari ma hai tare ngon da chang pa kholok pa dumai taraga adu oina ko financial stability gumba leiba hai tare ko hadi pisa la aga stable oidana ko akhoi gi keno se ko hadi paisa nung sagi magi matang da harasne ko aduni ko silai se hamba number 1 gi ko number 2 ko number 2 is na muleno 7 of pentacles like 7 of pentacles se thabo se phangaga su khatang wana phangwa wana oibo do hari yet pa pan ba khot pa mayam ama leraga yet laga su pallaga su leina ko aina chapyung na ai sima phangde ya de ai tawde ya de na khalaga de adugi poto ai ngona phangba lakpa khop mani oibo do mayam dawna yamna laina phangye na khala se tai aina khara hena hona dardi hadi phangde haibu ni sai je ko hadu na ai gi side tagi effort thada ba ma change ba yamna ko sisina ko gi number 2 le ko number 3 ya pe yeng mane ko 3 sina ko aina mai pak pa aina mangol oina oibodo hadi ngasida ngasi ai thaba ma chatoina yamna yetnaraga leiba mari marang yetlaga leiba pot gomba leitaragadi potuna aina kemta landragadi aingonda mai pak pa oina oibodo hai taro silese hadi everything aigi favor da kai da dumaina lakpa oina oi ko sisina khoi gi kaino gi lere ko hadi number 3 khan mangai oina lere ko adu timing sai pe yenga so timings ne ki pung mari ga mini yang khai ma phandagi na nipan ga minute manga phang lere adagi yong mapan ga minute kunthra nipan dagi na 38 ga minute 38 phang lere ko adagi pung 2 ga minute 36 taina pung 5 ga minute kunithoi phang lere aduga amuk pung 3 ga minute nifu mapan daina 38 ga minute 38 phang lere ko aduga ahing nungyai nungalam dagi na hadi 2 ga minute 5 dagi na 3 ga minute kunthra nithoi phang lere ko sisina khoi gi ngasi gi oina afaba timing ko adu sida lere ko khoi yumja kaisa numit ki card message ade yumja kaisa numit ane sum haina ko hadi plantation gumba tawbo se hadi kai pambi lei gumba thaba khopa so ma ju yumja kaisa gumba da tawbiyo yaring adu especially angang gumba da thalo angang icha hadi angang lai thamiba satra haijina khone icha hadi angang se nang mo be masi je nang pambi je hadi plantation tawo ising chayo kholo hadi pambi tha matam da growth la idana ko growth to ngangai gi oina di phaidana hadi khoina icha gi oina hadi growth se pamina loina ma adu hadi nomo gi phagalak paduni na khoina pami je ngangai da aduduna hadi adumaina gumba hai tara ko kaino je yumja kai shai especially si tabiyo ka asile re khoi gi ngasi gi oina daily card message se ma'am thank you